ngasi phonggiba tongan tongan masi phongsing amasum thokiba thodo wathoksingi maru oiba I pausing khongatcharaga Manipur top channel gi maikedi gi myamna thamjagi ahanbada ngasi gi leba asigi oiba COVID-19 update myamda share tawjaramge hawkiba pung kun gi mari asida leba asida miyoi lising nifuga taruka satruka taraga tare nauna COVID-19 positive oiba thengnarakre hairiba pungpham haibidi hawkiba pung kun gi mari asida leba asida miyoi sani panga yankhai gumdoi COVID-19 na naduna laikhidre hainasu report asina makhata na pali atop pawamana drug lalonba ama fare ngasi nungthil pung mangaram tabda narcotic affairs and borders napna drug lalonbani haina singnaba miyoy ama ya school dagi faraba miyoy dugi mamingna jangkholun hawkip sai kunthraga nithoi apokpana jamkhal hawkip kawi Churasampur district ki Tuibong block ki Songpi village dagini mahak bolero gari ama thauraga lakpada naap ki miyoi singna phabani gari edu check tabu matamda sapon cap kunthra da hablakpa heroin number 4 powder gram sahumga humdraga manga amadi WY tablet lising kun hablakpa package ani fangki pharba miyoi edu makhatana wang pongsa thari haina safungdorakli The first Manipuri weekly newspaper Tripura da phongba maruptagi marueba masongeba pawkhra lakhocharakan miyam hapsaramge Assam the missing hengalakpagi damak Mukhyamantri na Musalman maral sikre Assam the missing hengatpagi maramsi Musalman ni haina Mukhyamantri Hemanta Biswa Sarma na maran sikre waphamasi kharani mamang Guwahati da pawmising da Fong laduna mahakna haiki mapanagi raijasida sangsilakpa Musalman sing family plan amasum makhoina mi singi control tabobadi missing hengatpagi samaksya asi thokloi asumna missing hengalakpa tarabadi mandir gilam double oikhini aigi yumpham su double oikhibiyai asumna missing likpa kanglup amabu maral sibiga loinena Mukhyamantri na family planning matung ina salabadi lam dakhal taubugumna samaksya kya asi kokani habu wapham su mangna phongdokhi Mukhyamantri gi wapham asi rajniti pandam amada miyeng thamlaga phongdokpani haina Muslim lusingusingna hairi sarkar gi maikedi missing control tawbagi niti sapsana ngakna salabadi aikhoi lenga ki mayukta lairoidabani habu wapham phongdokhi haina paw amada hairi panbayabadi Assam da missing gi sara kuntragom doiromdi Musalman so hairi atopa paw amana Tripura gi Wari da mantri ama nongmeina Kaptuna Hatkhiba Loisindriba waroisin Tripura da thokiba tamthiraba thaudo ama yuk anigi matungdasu lamdamasigi saknairaba mantri ama nongmeina Kaptuna Hatkhiba maram khangba ngamdana lairibasini ingkumja lising ama samapan maudraga nipan gi Mars kunthraga mathoida matamdugi mantri Bimal Sinhabu nongmeina Kaptuna Hatkhi Bimal Sinha laimanai masani nahani saknairaba aiba masuni Tripura gi Dalai district ki Dalai Turel Torban Abangar tamthiraba thaudo aduda Haksel mantri Bimal Sinha amasum magi manau nipa Vidyut Sinhabu khulai paiba lalhaubusingna nongmeina Kaptuna Hatkibani Tripura gi Wari da Inglising amaga samapan humdraga nipana ahanba communist Mukhyamantri oikhiba Nipen Satrabati gi khudang paiduna rajniti lamda masa masa gi tonganba image ama sagatpa ngamkhiba misakni Bimal Sinha amasum Manik Sarkar Bimal Sinha Vidhan Sabha gi Deputy Speaker oirambadagi Speaker oikhi mathangda Inglising amaga samapan maudraga nipanda Haksel mantri su oikhi nakala maromdana Inglising amaga samapan maudraga nipanda Manik Sarkar Mukhyamantri oikhi mikhal gi mamangda Inglising amaga samapan maudraga nipan gi February mapanda Bimal Sinha gi manaw nipa Bikram Sinhabu khulai paiba lalhaubusingna kidnap tawduna pukhi mikhal gi prasar gi manungdasu Bimal Sinha na manaw nipabu kanana bu hunakhi lupa lakh ama makhai hena ransom lalhaubagi overground agent ki makhutasu yohanki asomda mikhal da mai paktuna CPM na lusingba Tripura da mukhana left front sarkar paire CPM gi lusingba Manik Sarkar Mukhyamantri oire aduga Bimal Sinha na Haksel mantri oire lalhaubusingna kidnap tawduna thamba Bikram Sinha thadokpagi matangna wari sanasi haina paw pirakhi lalhaubusingi condition matung ina mantri Bimal Sinha su karimata security amat yaudana manaw nipa Vidyut Sinha puraga Dalai Turel gi Abanga Torbanda lalhaubusinga unakhi ransom gi matangna yanadaba maramdagi nongmei Kaptuna Bimal amasum
bidut masil manau ani hatpani hairi thaudo asina maikei irang ama thoki adubu cabinet mantri ama Hatkhiba madi asigumba tamthiraba thaudo amagi maihawrol amadi aroiba tangtaba ama ngasi phawba khangma ngamdribani hainasu pausina phungdurakli atapa paw amana lanjenarakpa manipuri singi maramda ningsingjaba Manipuri haiba jati asi mafam amatada punna leijaduna masagi haunabi satnabi dharma ngakna satpa jati amani atai jati gi matawgumna soijainana masi maseta migi mafamda tangduna leiba haijaba jati nate maramasina nongpok bangladagi mathwai khupakta haptuna awana kya nangladuna lanjenarakpa manipuri miyamgi paw tabada thoidokna nungaijade adubo awabadi karama mafamda manipuri kaya yamna leiriba karimong leiriba mayamasi mafamda leiba association gi branch office outnet miyam gi thabak pubiriba amasu manipuri naharol na singba miyamda ningsingjabani thunama karama mafamda manipuri lanjenarakpa kaya yamna leiba association gi head office ta natragana marup kariyaraida takpiraknabagi nonglukna ningsingjaba General Secretary All Tripura Manipuri Youth Association Agartala haina thambirai atopa paw khrana mo Women Military Police launaba enrollment sel hangkhre More Youth Club MYC na nifugom dai shuba Assam Rifles More Battalion gi khusamna duna Women Military Police Recruitment 2021 gi Information and Enrollment Sel ama More dalaiba MYC gi office ta hangkhre Assam Rifles gi miyeng makhada hairiba recruitment asida yawningba More town gi akoibda laiba miyoi singda lemna registration tawbigi khudongchaba phangangani online de register tawbigi khudongchaba su June 15 dagi phangangkhre makhatana June 19 phawba online gi registration lehenki maduda miyoi 35 na register tawrakre Register tawrakraba miyoi singadu Assam Rifles ki More camp physical standard amasu medical test tawragani maduda qualified oirabasing pre-recruitment training amadi written test ki matangda takpi tambigani license asigi yenglaga matam khara online register tawba yahankre makhataba online register ki khudongchaba laireroi suhairi atopa paw amana minute kun khak nong tabda isaw thokle Imphal mayol maktada leiriba DM College Maning Thamoi Athletic Union ground gi mayoknabada leiriba Thamoi maisnam laikai gi leirak singi nakal yet oida leiriba iram nalagi phibam asuki matik mawong maril tadabana minute 10 kun nong tarakpada ising sauraktuna yum amasum leirak ki lambi sing toini ising thumduna miyamda sauna kudong sadaba mayoknare imungda ising changle ngasidagi numit mari ni mangani gi mamangna minute kun kuntra romdang nong takiba matamda su area sida yumgi Berenda sing yauna ising thumjilaktuna miyamda sauna khudong sadaba awaba mayokna hankraba matungda ngase nong khajiktang tarakhiba matamda ising khangchaw sawraktuna lambi satpasingda sathina khudong sadaba mayokna hale hari mafam asida leiriba iramnalagi phibam asuki matik fatre matam sangna drain sing asi sengdokpidaba lambi gi nagyetta nala sing ningthina sembi sabidaba phata haudi sing pik thana paikhatuna lambi gi saruktagi nala singna hena wangkhalakpa kaya sina maramoiraga nong khajiktang tabada miyamna satnariba lairaki lambi singde ising thumjilakpa yumgi belendar yauna ising thumjilaktuna COVID-19 gi ani suba akanba saitheng mayokna duna leiriba miyamda anauba laina kya narakpa yabi akiba leire athubada miyeng sangbiduna laikai sigi yum khudong sadaba sing asi kohon biu haibu wafam phongdok narakli Loisilakpoina to patien ma paw khraga hapsaramge judo class ta course na kunga tarelak langthokhiba Taiwan gi nupam sa hospital da sikre judo class satharingai da masagi course na kunga tarelak hana langthokpadagi laimai di yaisinduna sokhiba judo masanagi mahairoi nupam sa ama hospital da laikidre tabada thamoi shutngai oiraba thaudo adu da laikidraba Taiwan gi nupam sa adu sanabada sokpadagi haukiba tha anirom koma da laikanaduna hospital aduda lairakibani maki asokpaduna maram oiraduna laikanaba ngamdana ngarang laikhitabani sohairi atopa pawamana UP da cocktail covid wave lakpa yai haina doctor singna warning tokre Uttar Pradesh yauna leba sigi tungan state amari union territory singda khwaidigi launa ganba anauba delta plus variant sandoraktuna miyam pak sana awaba mayok naringai seraksida UP da coronavirus ki atopa variants makhal mari sandorakpa yari haina medical experts singna warning tokre haina su pausina
फोंदोरकली अदुग मैम पाथोक्सगिब सोखिब लानखिब यारस मैम ngakpigani anaubu ipawsing leragadi update pizarake du hauzik oinadi matang ase luisinjarage and thank you